Happy anniversary. Ngâm một bữa. Rất là của liên hoan người ta. Hello everyone, welcome back to our channel. Mayam ngasi se khoi gi yamna auspicious oi ba numit amne ngasi se khoi husband ga iga thenga ki ba chahi taret mapung pha ba numit ne marriage anniversary bodi chahi ani muktangai ri ado akhoi ni han hana thenga ki dei ngasi se chahi taret complete oi ba numit ne ado si anniversary se akhoi tum celebrate tor ga la e ada akhoi husband na ai surprise ang pa me na surprise gift ama de tum pi ba ba ado hadaki surprise dia aina expect sum tau da surprise ne ado ngasi gi surprise se Tata company gi Voltas Beko dishwasher ne dukan se kayon se akhoi se nuclear family oi baga adai mi miron lei ta ba ko adai anya si su tau khalak pagi makhong makho yam yaw sale adai akhoi husband na office ta thabak chin bagi ko adum office ki matam se ko ina lawraga lei ni na ibani khatang oi bani na ko da thabak thang tau bada mating pang na bagi engonda kitang doi su thabak se kom na bana angang ga yaw siga sigi dishwasher se lei bi bane ado ai sumkhang khang de mana se se order tau bi hai ba ado ngasi delivery tau bi ra ka da khange ado ai se am harawe haidi nuti gi aina season da ta su marak marak ta aina darka ta ra da ko haidi angang ga yaw pani na kitang ka thuninga pa khaninga pa matam da yam ti kana ra ne na khale ado ko se kamai tau ga ha do unboxing tor ka na me makhata ne minasi ko kayo siya oh kayo ni kayo ni ma pa niya nga ukap ni ukap ada si sunahan kayo na support ko ba niya ba ni Dudo mo tugaro ni munang nam. Ya ako ay nasihan lo ko yung gal 좀 이게 suma sungkang yan siya 룸 berarti 정강 봐. 리응 데 룸만. 푸들루 박도 푸들. Mana lo kerja di sana? Ya ya. Aina kamu kan? 아rum바 뽀네. Iya. Ini sungkang yang siapa? Sungkang yang jadi box dia. Jadi kita sungkang yang dua tiga. Iya. Kau dishwasher lah Dodo aja. Yang kita demi Dodo halal di imai. Jangan pina halal di sini ni. Jangan pergi point agre ni tu isi dia. Pasal ini. Masa pasal apa? Dunia anteng pasal anteng ron tu ungi gitu. Ting ting ting. Oh, makanya kan lagi washing machine kita ada, sini pakai tu pensi. As amuk sudah suruh ni Dodo. Ikan. Kali imai isingi. Outlet, inlet, somda lele maning mamda. Mau mana ni? Lum mesej. Kalau anh di sini, aku tidak tambah dah sandung mana dah. Cani. Sandung gitu. Yes. Kayak ni, ya di ni. Terkanta. Ya. Thadar. Wow. Sise moigi 8 place settings ne ba. Koina dishwasher ki tadi 8 place, 12 place, 10 place ane to mai la kani. Sigi settings hai. Oh. Sini pai sini lo kayak ni sini. Adum household da koi angang ju pi bani na adum 2 member, 3 member hokda adum 8 place settings adum yae koi inja household ge di. Aduga kitang mi masing da mari hengalak tar di lau ho ring da adum 10 place na traga na 12 place setting do na tokyo. Kayak ni kalian nama kan jauh. Si lera duga sidana kanagi sarap ki mai ki container da lera Just pas masih ini hai dia nak. mahi hapasu yae du mapang na khara pesa do hong mane powder sarap powder da tau bune ba khambra aduga duna pesa do kar hong lera si mai ki makha da ma uru ung ba mathak ta sidai ung si gana tau dine ba mai si pha ma na ung ram phu ung ram tiek ta nam Sisa. manung da malai si nam phu ung Mo ini kayak nonton ini, hasil lagi lagi. hasil lagi Oh makasih dah sudah itu.
ꯃꯊꯛꯀ ꯃꯈꯥꯒ ꯆꯪꯉ ꯀꯥꯝꯃꯛꯀꯗꯣꯏꯅꯦꯕ ꯏꯁꯤꯡꯗꯣ ꯁꯤꯁꯦ ꯏꯁꯤꯡ ꯃꯥꯒꯤ 70 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯐꯥꯎꯗ ꯏꯁꯤꯡꯗ ꯁꯥꯍꯜꯂꯀꯥꯟꯗ ꯀꯥꯝꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ हाइजेनिक ꯑꯣꯏꯒ꯭ꯔꯖꯥꯠꯅꯤ ꯀꯩꯅꯣꯗꯤ ꯀꯔꯤꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒ ꯔꯦꯁꯇꯨꯔꯦꯟꯠꯗꯒ ꯆꯪꯉꯒ ꯑꯆꯥꯄꯣꯠ ꯆꯥꯕꯗ ꯄ꯭ꯂꯦꯠꯇꯣ ꯐꯣꯡ ꯐꯣꯡ ꯁꯥꯏ ꯀꯥꯏꯅ ꯈꯟꯕꯗꯣ ꯗꯤꯁꯄꯣꯖꯔꯗꯩ ꯄꯨꯊꯣꯔꯛꯄꯩꯅꯦꯕ ꯀꯩꯅꯣ ꯄ꯭ꯂꯦꯠꯁꯦ ꯌꯥꯝ ꯁꯥꯏꯒ ꯇꯧꯕ ꯁꯤ ꯃꯣꯏꯁꯦ ꯋꯥꯔꯦꯟꯇꯤ ꯄꯤꯕ꯭ꯔꯥ ꯄꯤ ꯋꯥꯔꯦꯟꯇꯤ ꯂꯣꯏ ꯆꯍꯤ ꯀꯌꯥ ꯆꯍꯤ ꯑꯃ ꯑꯣꯏꯔꯝꯅꯤ ꯃꯥꯒꯤ ꯑꯗꯨ ꯃꯥꯒꯤ ꯋꯥꯔꯦꯟꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯄꯝꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤꯅ ꯂꯣꯏ ꯈꯥꯏꯗꯣꯛꯄꯅꯦ ꯑꯗꯨ ꯐꯟ ꯊꯝꯖꯜꯂꯨꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯤ ꯄꯥꯏꯞ ꯑꯃꯗꯤ ꯌꯥꯎꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯗꯤꯁꯋꯥꯁꯔꯁꯦ ꯏꯟꯁꯇꯣꯜ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯔꯣꯏꯕꯀꯣ ꯑꯩꯈꯣꯏ ꯍꯁꯕꯦꯟꯅ ꯁꯤꯁꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯑꯣꯔꯗꯔ ꯇꯧꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯣꯏ ꯐ꯭ꯔꯤ ꯏꯟꯁꯇꯣꯂꯦꯁꯟ ꯑꯣꯏ ꯍꯥꯏꯕꯀꯣ ꯑꯗꯣ ꯇꯦꯛꯅꯤಷꯤꯌꯟꯁꯦ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯣ ꯍꯌꯦꯡ ꯂꯥꯛꯄꯗ ꯇꯦꯛꯅꯤಷꯤꯌꯟꯗꯨꯅ ꯄꯥꯟꯕ ꯈꯣꯠꯄꯗꯣ ꯑꯩ ꯑꯗꯨꯝ ꯑꯗꯨꯁꯨ ꯌꯥꯔꯗꯤ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯀꯦ ꯑꯗꯨꯗꯨꯀꯥꯟꯗ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯅ ꯀꯣꯟ ꯐꯦꯡꯕꯒꯤ ꯀꯣꯟ ꯀꯌꯥꯝ ꯁꯦꯡꯅ ꯐꯦꯡꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯤ ꯀꯣꯟ ꯐꯦꯡꯕꯒꯤ ꯍꯥꯞꯆꯤꯟꯕ ꯈꯣꯠꯄ ꯑꯗꯨꯗꯨꯒꯤꯁꯨ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯩꯅꯣꯅꯦ ꯁꯤꯁꯤꯒꯤ ꯃꯥꯒꯤ ꯀꯣꯟꯁꯦ ꯑꯩꯈꯣꯏꯅ ꯐꯦꯡꯕ ꯃꯇꯝꯗ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏ ꯐꯦꯡꯅꯤꯡꯒꯤ ꯂꯨꯄꯥ 20 ꯄꯤꯕ ꯑꯃ ꯂꯤꯀ꯭ꯋꯤꯠꯇ ꯂꯧꯔꯒ ꯑꯗꯨꯝ ꯐꯦꯡꯕ ꯌꯥꯔꯝꯃꯤꯀꯣ ꯑꯗꯨꯕꯨ ꯗꯤꯁꯋꯥꯁꯔꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯃꯥꯒꯤ ꯃꯈꯜ 3 ꯆꯪꯉꯦ ꯑꯩꯈꯣꯏꯁꯦ ꯖꯁ ꯃꯥꯒꯤ ꯐꯦꯡꯅꯕ ꯃꯥꯒꯤ ꯄꯥꯎꯗꯔꯗꯨ ꯈꯛꯇꯪ ꯍꯥꯞꯄ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕꯕꯨꯗꯤ ꯁꯤꯁꯤꯅꯦꯕ ꯄꯥꯎꯗꯔꯁꯦ ꯃꯥꯒꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯣꯟ ꯐꯦꯡꯕꯗ ꯁꯤꯖꯤꯟꯅꯗꯣꯏꯁꯤꯅ ꯁꯤꯒꯤ ꯄꯥꯎꯗꯔꯁꯤꯅꯦꯕ ꯁꯤꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯅꯥꯟꯅ ꯐꯦꯡꯅꯤꯡꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯥꯟ ꯂꯝꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯕꯨꯗꯤ ꯈꯔ ꯐꯩꯀꯣ ꯑꯗꯣ मपान लम तारे मपान लम इसिंग से हार्ड वाटर होना कनबदना कदोगे कोन मागी फेंग कंसीकान चुसिन खोसिन तौई खोलीनको मागी soap water सोल्टना अखोइना हाप्पिनि सिसे सोल हैना अखोइगी चानब थुमबो नते गोली इदा हाप इसिंग जे फिल्टर तौरगा लाकान मागी इसिंग दो सोप ओनबगिनेबा आना सिगी सिमा हापनी सिसिना अदुगा लास्ट किसिना सिसिना मो कदोगे हाय मतम सिदा अखोइना ग्लास गुम्बा सिंगसे ग्लासवेयर सिंगसिदा कुइन सिमसिना रोकलम अखोइना कोन चुसनबदो चुसलगा माई क्लाउडीनेस के अमा लाइनको अदुसु लाइ दai चागुम्बा थकपदो चांगांगुम्बा संगोम ओइ तारसु अदुम चुसनबनेबा फेंगसु सत्तेबा माई ग्लासवेयर स्पेशली ग्लासवेयर की ओइना अखोइना मदुगी माई शाइन दो रिटेन तौरगा लेनबगी ओइना सि अखोइना सिनबने अदुबु कंपलसरी दि नते सि अनिसे अदुबु आई वाखंददि सि सिमदि अखोइना डिवाइस से जस्ट अखोइना कोली खतगी सुवाना तन मागी डिवाइस मसामुक्तसु अखोइना कुइना सांग सरन याइ तारदि सि मागी सोल्ट सिमदि हापना फैकदोगदि सिंग दो यामना हार्ड वाटर ओइ तारदि मोंदम कुइना सिनरन तन कोरोजन गुम तुम थोलबु याइना गोइना से पतला पोकला अदुना सि सिमदि कंपलसरी दum सिहनने सि सिगा दुबु सि ऑप्शनल है दुबु अहाम लेरमनिना कोइ एनोगी अहाम गी ओइना सम ट्राई तो हाइनो पुन्ना मतुंग ताबदि सिनदा सिनरदा खंदे सिजना बे अदु ममन गे हाइ तारदि सिगी अहुम प्लस सेट से सिने किलो अनि की सिना 400 ml की अदुगा सिसिना 1 kg की पाउडर लेबा अन प्लस सेट अहुम सिदा लुपा लिसिंग अमा चप चाना ताय सिसे सेनफाम ममने लिंक तो जो हाइंग बि की मागी सिगी डिशवॉशर दिगी सिगी पाउडर का गे पुलब लिंक तो कोई डिस्क्रिप्शन तो तुम हापसलंगे डिस्क्रिप्शन दे दियो jadi yang suka matang mana apa ga ihan hana sojan hapase sini lagi se phuji phuji aina plate ama hapsan ba hogra pena sigi sidana sojan hapase sida tax yam lai hen ba tax masang kan hang box lai अखोइ सिसे न साइ हाब अमु चामथोकपगी उंथोकरा दाइने अखोइना माइ 35 मिनट मुके तार दिसिसे लथोकमना फादि माले कोन मा के कांकोंग याइ को सिसे लथोकलसिन यामा तुका सिदा हापदुबा सिमाइगे मसाइगे औजरप सरेइने सिसे फानो सिसे हापे हजलसी मोन आदि kai haige tangkai mukti dum kaino ne sidi chini ma one time da tangkai mukti dum challe na hai aku lore sol se tu tangkai ni kitang wa tu ma le ji tangkai ni pan chi tawe
ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯗꯣꯗꯣ ꯏꯟꯁꯥꯡ ꯅꯨꯄꯤꯅ ꯃꯔꯣꯟ ꯑꯃ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯜꯂꯒ ꯊꯝꯈ꯭ꯔꯅꯤ ꯁꯤꯃ ꯂꯣꯏꯔꯦ ꯁꯤꯒꯤ ꯊꯕꯛ ꯑꯃ ꯑꯗꯨꯗꯒꯤ ꯅꯦꯛꯁ ꯅꯦꯛꯁꯇ ꯁ꯭ꯇꯦꯞꯁꯤꯅ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯁꯤꯁꯦ ꯁꯤ ꯒ꯭ꯂꯥꯁ ꯁꯔꯨꯛꯁꯤꯗꯅ ꯉꯁꯥꯏꯒꯤ ꯒ꯭ꯂꯥꯁꯋꯦꯌꯔꯒꯤ ꯁꯥꯏꯟꯗꯣ ꯑꯗꯨꯒꯤ ꯍꯥꯞꯄꯅꯤ ꯍꯥꯞꯅꯕꯩꯅꯤ ꯁꯤꯁꯨ ꯐꯅꯦꯛ ꯍꯥꯞꯇꯣꯏꯔꯣ ꯍꯥꯞꯇꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯃꯍꯤ ꯅꯠꯇ꯭ꯔꯣ ꯃꯩꯁꯤ ꯈꯤꯇꯪ ꯈꯟꯗꯣꯛ ꯑꯣ ꯃꯍꯤ ꯑꯣꯔꯣ ꯂꯥꯡ ꯃꯍꯤ ꯂꯥꯡꯉꯦ ꯑꯗꯨꯒ ꯃꯥꯏꯁꯦ ꯀꯩ ꯁꯤꯗ ꯀꯩ ꯍꯥꯏꯔꯛꯀꯦ ꯃꯍꯨꯠ ꯂꯩꯕ ꯃꯥꯏ ꯆꯨꯝꯊꯈꯤꯕ ꯑꯗꯨꯝ ꯁꯤꯗ ꯑꯗꯨ ꯀꯌꯥꯝ ꯍꯥꯞꯇꯣꯏꯅꯣ ꯑꯣ ꯁꯤꯗ ꯊꯟꯕ ꯎꯠꯂꯛꯀꯗ꯭ꯔꯥ ꯁꯤꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯁꯦ ꯁꯤꯗ ꯅꯥꯀꯟꯗ ꯂꯩꯔꯤꯁꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯤ ꯃꯆꯨꯁꯦ ꯍꯥꯏꯐꯦꯠ ꯃꯨꯔꯞ ꯇꯧꯋꯤꯅꯀꯣ ꯑꯗꯨꯅ ꯁꯤꯗ ꯑꯗꯨꯒꯤꯗꯣ ꯂꯥꯛꯀꯅꯤꯕ ꯃꯉꯣꯟꯗ ꯑꯗꯨꯐꯥꯎꯒꯤ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕ ꯃꯨꯔꯞ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔ ꯃꯥꯒꯤ ꯁꯤ ꯃꯍꯤꯗꯣ ꯑꯁꯣꯝꯗ ꯁꯤꯒꯤ ꯃꯥꯒꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯁꯤ ꯒ꯭ꯂꯥꯁꯀꯤ ꯁꯤꯅ ꯁꯣꯝꯗ ꯊꯥꯡꯒꯠꯂꯛꯀꯅꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯜꯂꯤ ꯊꯟꯗꯦꯗꯣ ꯈꯪꯗꯦꯕ ꯑꯁ ꯏꯆꯥ ꯅꯨꯄꯤꯅꯦ ꯅꯨꯡꯉꯥꯏꯔꯦ ꯄꯤꯌꯥꯅꯣꯒ ꯀꯟꯅ ꯈꯣꯡꯒꯠꯈ꯭ꯔꯦ ꯆꯜꯂꯤꯅꯦ ꯑꯗꯨꯝ ꯐꯖꯅ ꯃꯨꯊꯠꯂꯦ ꯃꯌꯥꯝ ꯇꯨ ꯁꯤꯁꯦ ꯉꯁꯥꯏ ꯒ꯭ꯂꯥꯁ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯔꯝꯕꯗꯣ ꯃꯨꯁꯨꯛ ꯃꯨꯈ꯭ꯔꯦ ꯇꯨ ꯁꯤꯁꯦ ꯑꯩ ꯈꯨꯠꯅ ꯊꯤꯟꯕꯗꯣ ꯑꯣꯟꯅ ꯇꯩꯅ ꯊꯤꯜ ꯂꯩꯔꯦ ꯁꯤꯁꯦ ꯑꯗꯨꯗꯤ ꯁꯤ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯁꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯁꯤꯒꯤ ꯊꯕꯛ ꯑꯃ ꯂꯣꯏꯔꯦ ꯅꯦꯛꯁꯇ ꯅꯦꯛꯁꯀꯤ ꯁ꯭ꯇꯦꯞꯁꯤꯅ ꯕꯤꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯑꯦꯕ꯭ꯔꯤ ꯇꯥꯏꯝ ꯁꯤꯖꯤꯟꯅꯕ ꯈꯨꯗꯤꯡꯒꯤ ꯍꯥꯞꯀꯗꯧꯅꯤꯀꯣ ꯁꯤꯁꯤꯅ ꯀꯌꯥꯝ ꯍꯥꯞꯇꯣꯏꯕ ꯁꯤꯁꯦ ꯑꯩꯈꯣই ꯍꯥꯏꯐꯦꯠ ꯁꯤꯗ ꯑꯗꯨꯝ ꯑꯣꯜꯂꯁꯦ ꯍꯥꯏꯐꯦꯠꯀꯣ ꯄꯥꯎꯗꯔꯅꯤꯅ ꯀꯥꯏꯗꯦꯕ ꯑꯁ ꯑꯝꯇ ꯑꯁꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯁꯤꯃꯨꯛ ꯍꯥꯞꯄꯁꯦ ꯁꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯍꯥꯞꯀꯗꯧꯕ ꯄꯣꯠꯅꯤꯀꯣ ꯁꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯑꯦꯠꯂꯤꯁ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯄꯦꯟ ꯇꯧꯔꯦꯀꯣ ꯑꯗꯨꯕꯨꯗꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯤꯅꯤꯃꯜ ꯌꯨꯁꯦꯁ ꯑꯃꯔ ꯑꯅꯤꯔꯛ ꯁꯤꯖꯤꯟꯅꯗꯧꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯊꯥ ꯑꯃ ꯍꯦꯟꯅ ꯆꯠꯀꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯞꯄꯤꯁꯤꯡꯁꯦ ꯑꯗꯨꯒ ꯁꯤꯁꯤꯗꯤ ꯑꯦꯕ꯭ꯔꯤ ꯇꯥꯏꯝ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤ ꯈꯨꯗꯤꯡꯒꯤ ꯍꯥꯞꯀꯗꯧꯕꯅꯤ ꯖꯁ ꯁꯤꯒꯤ ꯃꯥꯏ ꯀꯟꯇꯦꯅꯔ ꯃꯆꯥꯁꯤꯃ ꯊꯜꯍꯜꯂꯗꯤ ꯌꯥꯔꯦ ꯊꯜꯂꯗꯤ ꯌꯥꯔꯦ ꯍꯥꯏꯁꯦ ꯑꯇꯧ ꯈꯨꯗꯤꯡꯒꯤ ꯌꯥꯔꯦ ꯄꯨꯔꯥ ꯊꯟꯕ ꯍꯥꯏꯅ ꯄꯨꯔꯥ ꯍꯦꯛꯇ ꯄꯤꯛ ꯊꯟꯕ ꯌꯥꯗꯦ ꯈꯔꯒꯤ ꯁꯔꯞꯀꯤ ꯇꯥꯏꯞꯅꯦꯕ ꯁꯔꯞꯀꯤ ꯇꯥꯏꯞ ꯁꯤ ꯃꯉꯥꯏ ꯌꯥꯔꯦ ꯃꯁꯥꯅ ꯑꯗꯨꯝ ꯂꯧꯊꯣꯛꯆꯕꯅꯤ ꯃꯥꯏꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯁꯤꯠ ꯍꯥꯡꯇꯣꯛꯀꯗꯕ ꯄꯣꯠꯅꯤꯅꯀꯣ ꯀꯩꯅꯣ ꯍꯥꯞꯆꯟꯈ꯭ꯔꯁꯦ ꯑꯗꯨꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯁ꯭ꯇꯦꯞꯁꯤꯅ ꯀꯣꯟ ꯃꯊꯪ ꯍꯥꯞꯆꯤꯟꯕꯒꯤ ꯑꯗꯨꯅ ꯑꯩꯅ ꯇꯧꯈꯥꯏꯔꯛꯑꯒꯦ ꯀꯣꯟ ꯃꯌꯥꯝ ꯐꯦꯡꯅꯕ ꯔꯦꯗꯤꯗ ꯂꯩꯔꯦ ꯑꯗꯣ ꯁꯤꯁꯦ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯁꯤꯗꯅ ꯀꯩꯅꯣ ꯍꯥꯞꯇꯣꯏꯅꯦꯕ ꯀꯩꯕ ꯆꯥꯃꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯞꯄꯗꯣ ꯁꯤꯗꯅ ꯒꯤꯂꯥꯁ ꯀꯩꯀꯩ ꯍꯥꯞꯄꯁꯨ ꯌꯥꯔꯦ ꯑꯗꯩ ꯁꯤ ꯃꯈꯥꯒꯤꯁꯤꯗꯅ ꯀꯨꯀꯔꯗꯒꯤ ꯀꯩꯗꯒꯤ ꯄ꯭ꯂꯦꯠꯇꯒꯤ ꯇꯦꯡꯀꯣꯠꯇꯒꯤ ꯂꯣꯏ ꯍꯥꯞ ꯌꯥꯔꯦ ꯑꯗꯨꯗꯤ ꯃꯊꯪ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯑꯦꯅꯤꯚꯔꯁꯔꯤꯁꯤꯗꯤꯀꯣ ꯑꯩꯈꯣই ꯌꯨꯝꯗ ꯑꯣꯏꯅ ꯇꯧꯖꯔꯦꯕꯀꯣ ꯑꯉꯥꯡꯒ ꯌꯥꯎꯕꯁꯤꯗ ꯃꯄꯥꯟꯗ ꯊꯣꯛꯄꯗꯣ ꯐꯔꯛ ꯇꯥꯔꯦꯅ ꯍꯟꯗꯛꯇꯤ ꯁꯤ ꯆꯤꯀꯟ ꯀꯕꯥꯞꯅꯦ ꯑꯗꯒꯤꯗꯤ ꯄꯅꯤꯔ ꯑꯗꯩꯗꯤ ꯄꯥꯏꯅꯦꯄꯜꯒ ꯀꯕꯥꯞ ꯑꯃ ꯇꯧꯔꯦꯕꯀꯣ ꯑꯗꯩꯗꯤ ꯁꯣꯝꯗ ꯕꯔꯒꯔ ꯅꯍꯥꯟ ꯁꯦꯝꯕ ꯕꯔꯒꯔꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯟꯗꯛꯁꯨ ꯕꯔꯒꯔꯁꯦ ꯁꯦꯝꯃꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯅ ꯈ꯭ꯔꯤꯁꯄꯤꯅꯤ ꯍꯟꯗꯛꯀꯤꯅ ꯗꯥꯏꯔꯦꯛ ꯗꯤꯞ ꯐ꯭ꯔꯥꯏ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏ ꯆꯥꯛ ꯌꯥꯎꯗꯕꯤꯗꯀꯣ ꯇꯧꯁꯦ ꯍꯥꯏꯕꯅꯤꯅ ꯁꯤ ꯈꯤꯇꯪ ꯅꯨꯗꯜꯁ ꯈꯤꯇꯪ ꯑꯃ ꯇꯧꯔꯦ ꯑꯗꯩꯗꯤ ꯁꯤꯅ ꯃꯣꯃꯣ ꯐ꯭ꯔꯥꯏꯅꯦꯕꯀꯣ ꯑꯗꯨꯒ ꯇꯤꯟꯗꯨꯝ ꯌꯣꯠꯂꯦ ꯍꯥꯎꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯤꯗꯅ ꯃꯣꯃꯣ ꯁ꯭ꯇꯤꯝ ꯇꯧꯕ ꯑꯃ ꯌꯥꯎꯔꯦ ꯋꯥꯎ ꯃꯣꯃꯣꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯂꯩꯖꯔꯒ ꯌꯨꯝꯗ ꯁꯦꯝꯖꯕꯗꯣ ꯑꯗꯣ ꯁꯤꯗ ꯃꯁꯇꯔꯠ ꯁꯣꯁꯀ ꯇꯣꯃꯦꯇꯣ ꯁꯣꯁ ꯈꯤꯇꯪꯒ ꯌꯥꯎꯔꯦ ꯑꯗꯨꯗꯨꯒ ꯄꯦꯞꯁꯤꯁꯤꯒ ꯇꯧꯔꯒ ꯆꯥꯔꯅꯤ ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯆꯥꯔꯁꯤ ꯍꯥꯎꯔꯅꯤ ꯌꯥꯔꯕ ꯑꯩ ꯏꯁꯥꯅ ꯄꯥꯏꯈꯠꯂꯒꯦ ꯁꯤꯁꯤꯃ ꯈꯔ ꯆꯥꯎ ꯃꯥꯜꯂꯦꯀꯣ ꯆꯤꯀꯟꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤꯁꯦ ꯌꯥꯝ ꯆꯥꯁꯜꯂꯔꯣꯏꯁꯦꯅꯀꯣ ꯇꯧꯕꯅꯦꯕ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒꯁꯨ ꯊꯝꯃꯤ ꯍꯌꯦꯡꯒꯤ ꯍꯌꯦꯡ ꯑꯃꯨꯛ ꯐꯨꯊꯒꯦ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯥꯎꯕꯅꯦ ꯍꯥꯏꯕ ꯑꯗꯨꯒꯅꯦ ꯑꯩꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤꯁꯤ
ꯄꯥꯏꯅꯦꯄꯜꯁꯤꯅꯦꯕ ꯑꯗꯣ ꯄꯥꯏꯅꯦꯄꯜꯁꯦ ꯑꯣꯚꯟꯗ ꯇꯧꯕꯗꯤ ꯈꯤꯇꯪ ꯖꯨꯏꯁꯤ ꯑꯣꯏꯕ ꯋꯥꯠꯂꯦꯕ ꯑꯗꯨꯒ ꯃꯩꯇꯥꯟꯗ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯖꯨꯏꯁꯤ ꯑꯣꯏꯔꯒ ꯍꯥꯎꯋꯦꯕ ꯄꯅꯤꯔꯁꯤꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯃꯩꯇꯥꯟ ꯇꯧꯕꯗꯣ ꯑꯗꯨꯅ ꯈꯤꯇꯪ ꯃꯍꯥꯎ ꯍꯦꯜꯂꯦꯕ ꯁꯤꯅ ꯈꯤꯇꯪ ꯗ꯭ꯔꯥꯏ ꯆꯠꯂꯦꯕ ꯁꯤꯁꯦ ꯑꯣꯚꯟꯗ ꯇꯧꯕꯁꯦ ꯁꯤꯁꯨ ꯍꯥꯎ ꯌꯥꯏ ꯌꯥꯏ 버거 싸움은 가야 비싼데 짱 짱 말고 ꯃꯁꯣꯝꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯏꯌꯔ ꯑꯍꯨꯝꯒ ꯄꯦꯇꯤ ꯂꯥꯏꯌꯔ ꯑꯍꯨꯝꯒ ꯌꯥꯎꯕꯗꯣ ꯑꯗꯨ ꯑꯃꯨꯛꯇꯪ ꯆꯥꯔꯒ ꯃꯥꯛꯋꯤꯟꯁꯇ ꯃꯌꯥ ꯁꯦꯒꯥꯏꯒꯤ ꯆꯥꯕ ꯂꯣꯏ ꯅꯥꯟꯊꯣꯔꯛꯇ꯭ꯔꯦ ꯃꯅꯤꯡꯂꯣꯝꯗ ꯀꯃꯥꯏꯅ ꯇꯧꯏ ꯄꯦꯇꯤꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯤꯗꯤ ꯃꯁꯇꯔꯗꯇꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯁꯇꯔ ꯁꯣꯁꯇꯣ ꯕꯔꯒꯔꯒꯤꯗ ꯍꯥꯎꯕ꯭ꯔꯥ ꯐ꯭ꯂꯦꯕꯔ ꯍꯦꯟꯕ ꯀꯩꯅꯣ ꯌꯥꯎꯗꯕ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯁꯦ ꯂꯦꯇꯤꯁ ꯌꯥꯎꯗꯕ ꯈꯛꯇꯅꯦꯕ ꯃꯁꯇꯔ ꯁꯣꯁꯇ ꯍꯥꯞꯄꯅꯤꯅ ꯃꯁꯇꯔ ꯁꯣꯁꯀꯤ ꯃꯥꯒꯤ ꯐ꯭ꯂꯦꯕꯔ ꯑꯃꯗꯤ ꯂꯥꯛꯑꯦꯕ ꯍꯥꯎꯋꯦꯕ ꯆꯤꯂꯤ ꯁꯣꯁꯁꯨ ꯍꯥꯞꯄꯦ ꯂꯣꯏ ꯁꯨꯔꯦ ꯑꯁ ꯑꯩ ꯈꯨꯠꯀꯁꯦ ꯂꯣꯏ ꯂꯣꯏꯔꯦ ꯁꯤꯗꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯕ ꯐꯥꯎꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯆꯔꯛꯑꯔꯣꯏꯀꯣ ꯑꯩꯈꯣꯏ ꯁꯤ ꯑꯝꯇ ꯎꯠꯁꯜꯂꯨꯁꯦ ꯁꯤ ꯑꯅꯤ ꯊꯥꯡꯗꯣꯛꯑ ꯂꯩꯈ꯭ꯔꯕꯅꯦ ꯂꯣꯏꯈ꯭ꯔꯦ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯈꯤꯇꯪ ꯂꯥꯏꯠ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯑꯣꯏꯕꯅꯦꯕ ꯁꯤ ꯆꯥꯗꯣꯏꯁꯦ ꯂꯥꯏꯠ ꯑꯣꯏꯕꯗꯤ ꯅꯍꯥꯟꯃꯨꯛꯇꯤ ꯑꯅꯤ ꯆꯥꯕꯗ ꯑꯩꯈꯣꯏꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯚꯔꯖꯟꯗꯅꯤꯀꯣ ꯂꯥꯏꯠ ꯍꯥꯏꯁꯦ ꯃꯤ ꯑꯇꯣꯞꯄꯒꯤꯗꯤ ꯌꯥꯝ ꯍꯦꯚꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯍꯦꯚꯤ ꯆꯥꯏꯌꯦꯕ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯕ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯥꯏꯠ ꯑꯣꯏꯅ ꯆꯥꯁꯦꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯤꯁꯨ ꯌꯨꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯔꯦꯕꯀꯣ ꯃꯄꯥꯟꯗ ꯆꯠꯀꯦꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯦ ꯑꯗꯣ ꯑꯅ꯭ꯌꯥ ꯌꯥꯎꯕꯒ ꯑꯗꯒꯤ ꯆꯥꯛ ꯏꯁꯤꯡ ꯄꯤꯖ ꯄꯤꯊꯛꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯣ ꯌꯥꯝ ꯋꯥꯕꯗꯨꯗ ꯁꯤꯗ ꯑꯣꯏꯅ ꯍꯟꯗꯛꯇꯤ ꯌꯨꯝꯗ ꯇꯧꯔꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ